ASIGI Kolumdoida NAMBOL Police Station KONBA LEIMARAM CHANGPHAM ki LOUKOL AMADA THAWAI YAODABA HAKCHANG OINA PHANGKHIBA LAIMAYUM DEVADUTTA gi MEESI gi ASHENGBA LANGLA LANGJIL ATHUBADA PUTHOKTUNA Maral Leiba Shing Cheirak Piyu Haiba demanda Wakat Meepham Chathakhre Leikidraba LAIMAYUM DEVADUTTA ki Poknafam su oiriba KAKCHING District ki manung chana leiba Waikhong Kaithelda Chathakhiba Wakat Meepham adu Waikhong apunba Maira Paibi amadi club singna punna senduna pangthokhibani Khongjang aduga mari leinana asem chawba Kobi Maira Paibi ki luchingbi amana hai Arambai Tengol Unit 9 ki Tengoloisu oiriba LAIMAYUM DEVADUTTAN ASIGI kunithoida mayumdagi thokhibani adubu nongalakpada police na LEIMARAM CHANGPHAM gi LOUKOL amada mahaki asiba HAKCHANG taduna leire haiduna pau pirakhibani mahaki MEESI asi kanagumba kharana halaga hundoklamgani haibagi jingnaba lei maram asina lainga ki mari leinaba singna athuba matamda mihat asida chenaba mioi sing adu faduna logi matung ina Cheirak pigadabani karigumba miyamna taliba demand asi thabak oin onthoktaba tarabadi tongan tongan ba khongjang kya changsenaba sem sare hainasu mahak makhatana phongdokhi Devadatta Haiba Mise Marks Tang Pungani Toida Yum the Lairambadagi, Tankuni Toisida Tokibane, Tankuni Toida Tokraga, Tankul Degi Aipsida, Mazi, Lemram, the Laitre Habagi Pautai, Aduna Mazima, Karimarangi the Maktama, Happy Rivino, Mama Pada Magi Marando Kang Leharaga, Matuntabada, or the Toga the Kanana Karigi the Makta Happy Rivino, Asukuma Mihase, Yaninte. Adagi di mari leinaba sarkar gi miyeng sanggiduna magi misisi yaning te mihasi yaning te dana sarkar gi mafamda akoina wakatjari masi kari marangi damakta hatpi ribno mihat pasingju su ma ba hatpi ribsi kari marangi damak no habsu mayam khangna singdok piro o aduma misisi mihasi yaning te dana mayam je thana famli bne